मरोइबा पाउसिंग पिजरे मालेमगी ओइना कोविड-19 पॉजिटिव होइबा मिसिंग करोड़ 12,34,53,453 सुख्रै लेखिदबा मिसिंग ना 19,19,3 सुख्रै हयेंग आसाम अमदि वेस्ट बेंगल दा पांगथोकदोरिबा मिखलगी अनिसुबा फेस की भोट थादनबा सेम साबा लोइरे म्यांमार की कांगलुप अहुम की खुलाई पाइबा लालहौलुप अहुमना मिलिटरी कू की मायोक्ता खोंजंग चंगसिलिबसिंग हाथ पतोकनबा सेक्शन वा थमख्रै Krumjari Times of Manipur News Midek Tabiribasing Mungangum Priyana Taramnokchari मियाम दा मपुंग ओइबा पाउ पिजद्रिङै मालेमगी ओइना चौबा लाइचेद मोइबा कोविड-19 नगी ngaktoknaba फेस मास्क उपा मियोइ अमगा अमगागी मरक्ता सोशल डिस्टेंसिंग थंबा यामना तोइना खुदसा सेंगना हमदोकपना चिंगबा अखोइ खुदिंगमकना सुंगसोइ सोइदना पांगथोक मिनरसे हाइना TOMTV की माइकेदगी मियाम दा अपील थौजरी हौजिक मपुंग ओइबा पाउ सेंग पिजरी मालेमगी ओइना कोविड-19 पॉजिटिव ओइबा मिसिंग करोड़ 12,34,53,453 सुख्रै लैना असिना मरम ओइदुना लेखिदबा मिसिंगना 19,19,3 सुख्रै मालेमगी लेबाक सिंगे मरक्ता US ना पॉजिटिव ओइबा मिसिंग ख्वाइदगी यामली US की ओइना पॉजिटिव ओइबा मिसिंग करोड़ 3,03,43,4 चतुरेट का सुमना नि सुख्रै अमदी सिखिबना मियोइ 5,50,54,43 नि इंडिया की ओइना हौजिक फावबदा पॉजिटिव ओइबा मियोइ करोड़ 1,19,4,5,3 सुख्रै अमदी लाइकनबा ngamdana कोविड-19 ना मरम ओइदुना लेखिदबना मियोइ 1,19,9,9 सुख्रै याउसंग कुमहैगा मरी लेनना पामदबा थौदोक थोक्तनबा अमदी गाड़ी मचा अमदी अचौबा थौरिबसिंगदा नियम कायना थौदनबा पोरमपाट पुलिसना अचत अवोकसिंगदा ड्राइव चथख्रै ngase yuk anganbadagi hauduna Imphal East Police के SP की मीटिंग मखादा गाड़ी मचा थौबा हेलमेट उबलक्तबा गाड़ी की चे सांग सुदबा मदे मी हेना तोंगलकपसिंग फागतुना फाइन थियनखि अंद्रो केंद्र थोकिबा अंद्रो अमदे संदंग सेनबा मरिंग अनि की मरक्ता लमगी वाहौदा अंद्रो मियामगी हक सिंग सिंगनरकपने अमदे अकनबा मोंगदा कंडेम तवे हाइना केन सिंग न फोंगदोरखले ngarang New Delhi da paumi singaunaba amada ken sing na phongdorakpada androgi maihorol-dagi leiraklaba heritage site sing ngaksenba haibasi tangai fadaba mane handak thokiba irangda asopan nang khabra singda angamba mating pangani hainasu mahanga makhataki Andro Kendragi traditional heritage site amadi ipa ipu haktaki ancient monuments amadi atopa heritage ethics kayabu maintain toduna protection piduna ngaktunan leviriba Andro Kendri Praja singi mathakta thokiba pamdaba thodok singse ahakna yamna kanna condemn tawjari amadi masi thon danabudinamakta ninda tawjari loinana Andro Kendra Praja khudingmaki akogi right amadi masigi ancestral heritage traditional activities ethics mayamsi maintain tona bahuna bada ahak akoi paja ki matungda chauna lepchari paugi marathan atin break amalawjari Panthoibi Construction Private Limited developing tomorrow presents Panthoibi Green Homes, a destination of luxury living equipped with modern amenities. Launching on 12th of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amak launch tawjai. Upon Sembam ki 10% amok down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi maleng simbiro Panthoibi Construction Private Limited associate company of Panthoibi Housing Finance Company Limited Torombam lekai.
Yausang kumay na lakpada COVID-19 laina laisit asi iramdam asida sandoragtanaba hena cheksinba haibasi aikhoigi ithaudangni pandemic asi laksinba ngamle haina lawba chumkiroi bharat ki atopa mafam sing maruaina Maharashtra Kerala Gujarat na chingbada COVID-19 gi infection amuk nawhongna na hingalakpa thengnari aduna laina asidagi ngakthoknanaba laiwa ahum asi mipum khudingmak na ngakna chatminasi mask uppa khutsa sing na hamdokpa natraga hand sanitizer sizinaba yariba makhai mi amaga gi marakta fit taruki arapa thambiba mipum khudingmak na yausang kumai gi chanagadaba SOP inbiu kanagumba SOP ngaktaba thengnaragadi leingak na lepa chairak phangba yai National Health Mission Government of Manipur. Fight against coronavirus. Yausang kumhay na lakpada COVID-19 laina laichet asi iramdam asida sandoragtanaba hena cheksinba mathau tai. Pandemic asi laksinba ngamle haina lawba chumkiroi Bharat ki atopa maphamsing maruoina Maharashtra, Kerala, Gujarat na chingba lamdam singda COVID-19 gi infection amuk hengalakli. Maram aduna laina asidagi ngakthoknaba laiwa ahum asi mipum khudingmak na ngakna chatpigadabani. Mask uppa, khutsa sengna hamdokpa amadi hand sanitizer sizinaba yariba makhai mi amaga gi marakta physical distancing feet taruk changda arapa thambiba yausang kumhai gidamak chatnagadaba SOP singi mayokta chatpa mioi singbu guidelines ki matung inna fine thihangani Pauzen Jariba National Health Mission Manipur. Hidak oina amadi thau oina animak sizinaba yaraba sangbrai thau fangbiragani. Sangbrai pambidagi sungba organic oiraba amadi side effect leitraba thau asina hiram kayada kanaba piri. Nungsang, laikoi, haksang chikpa, laihau, apomba, puri, samkenba, tonsil na chingba kaya layingbada kanaba piri. Thau si thakpadi yade. Akupa moral gidama contact Tobio Sangbrai Thau Kyam Gai Maning Laikai contact number 9366949811. Break matung da mayam bamukan taram nokchari makhataba pau pijari. Imphal Municipal Corporation IMC gi Ward number 6 ki corporator T Indrajit alias Boynangasi Club Marida mask amadi sanitizer sing yanthokrai. Thoramadugu mari leinana T Indrajit na phongdokibada ngasi fawbada COVID-19 na lakpadagi hauna Ward number 6 ta leiba awana tarba singda mateng panglaga lakli Ward number 6 ki pangthokliba chahi gi oiba sana khotnabagi thoram yengba lakliba singda COVID-19 gi ani suba wave ta gi ngakthoknaba pandamda sanitizer sing club mari Nauremthong Youth Organization Achom Youth Club Youth Library Club amadi Urifo Khaidam Development Community da yanthokpani haiki COVID-19 second wave tagi achauba kanba yabagi thodang do logne habu bakro dangasi awareness amo oina khoi 1 number 6 ki lebiriba ngsijaraba COVID-19 re committee ai sama cooperative mo oina ward asida COVID-19 khara makai ngakthok namang ngamda mark seven sanitizer pibi thormaji pangthok sebane habese ngasi press media ko dang thamjage Hayeng Assam amadi West Bengal pangthokadoriba Mikhalgi ani suba phase ki vote thadanaba sem saba loire ngarang West Bengal gi oina election campaign gi aroiba numita lengak pairiba Trinamool Congress amadi BJP anina akan mamongda election campaign chathaki Hayeng state asigi constituency kuntra da Mikhal pangthokani Nakalamromda Assam state ki oina voter lag humbutara humdoina seat kuntra mapan gi damak vote thadanagani seat kuntra mapan asigi damak milep chahumga nifu mangana lamba tongnagadori Paugi maraktan attend the break amagasulogzari. Admission open. Private Sports Academy Guwahati and Anno Football Club Guwahati invite application from interested persons who want to participate in a month-long residential practice come trial coaching for under 13 and under 18 years of age. The coaching is scheduled to begin under the guidance of a foreign coach from 5th next month. Fooding and lodging facilities are also available. For more information, please visit Place Venue Guwahati, Mirza Tiniali or contact us at 6026 709 279 or 7005 235638. In studies, in sports, in science, in arts, in competitions, in caring for the environment, in life, nothing but excellence for a holistic learning with a difference.
Shishu Nishthaniketan, nothing but excellence. Office of the Yaifre Group of Finance, YG Finance, Head Office Singmairong near Eastern Motor, Imphal East, Manipur. April gi tang tara manga lising ani kun mathoi da gi tha amada lupa lising mari khak hullaga hauzagadawriba lottery cum tender ase yaubiraga lupa lakh kun gi mapu oibiyu. Lucky draw fauragana lupa lakh amma fangbigani. Loinana athoba matamda agent yankaisu pamjai. Agent singidamak monthly income Draw timing na nungthul gi pung anini. Hena akupa marol gi damak office ta ayuki pung mapan makhai dagi na nungthul gi pung mari faubugi manungda lakpiyu. Amadi mobile number 7642042874 natraga 9362147856 ta contact tawbirau. Khanghanjariba Manager Yaifre Group of Finance. Guardians Defense Academy. Admission open for 10 days SSB course from 4th April 2021. We provide personalized coaching to its candidate, special classes by visiting officers for motivation, professional guidance and teaching, everyday feedback to prepare well, boarding and lodging facilities available. For more details, please contact Guardians Defense Academy near Nursing Thakur Mandir, Naurimlekai Kagwa Makha, Imphal West. Contact number 9863 388 639. Breaking matungda mayam bamukan taram okchari makhataba pau pijari. Myanmar gi kangluf ahum gi khutlai paiba lalholuf ahumna khu gi mayokta khongjang changsileba sing hat patok na ba section wa thamkrai. Report amagi matungina karigomba Myanmar gi military lengakna khongjang changsileba sing hat patok trogadi military gi mathakta amuk khut hangani haire. Tang National Liberation Army, the Myanmar Nationalities Democratic Alliance Army amadi Arakan Army ahum gi lalholuf ahumna Thadorakpa joint statement amada military na misam sing hat patok trogade miyam da mateng pangduna military gi mathakta khut hangane irang asina maram oiduna yumthangnari balaibak Thailand da miyoi kya lanjena khre haire hauzik fawbu gi oina hailing gi ngamkhai da miyoi lising ahumrom lanjena duna leire makoi sing ayambana ana layeng na balakpani haire. Laibak asigi waina Indo-Myanmar gi ngamkhai sing sil tongnaba khanghan khraba matung miyoi kya thingba sina laibak ani gi marakta miyoi kya panduna leire haina report aman haire. Mizoram gi Myanmar ga tainariba kilometer 510 sangba ngamkhai ningthina sambal khadaba maramna India gi lanmi sing maru oina Assam Rifles ngak shenbada awaba mo oire haire. Panbayai Indo-Myanmar gi Mizoram gi ngamkhai gi Champhai region ase lisingani tara tareta gi hongna ningthi jana sambal khajin na bakayarak hanna proposal thangat khrabasu thabak oina onthok tabana ngak shenbada khudong chadaba mayoknari. Intelligence ki pawman hai hauzik fawbada Myanmar macha chatret ka kuntra humdoi romdi lebak asida naron da faujin khre haire. Nakalam da Myanmar macha sing masak khangdoktuna Myanmar da amuk thadokina ba center gi wafam Mizoram laingak na yaning da ba fongdorakli. Aroibada maroiba paw amuk kana pijari. Malengi oina COVID-19 positive oiba mising crore tarani thoi lakh marfuni thoi lising kuntra mangaga chahunga hubutara tare sukrei leikidaba misingna lakh kunipan lising mariga kuntra taruk sukrei. Hayeng Assam amadi West Bengal da pangthokadoriba mikalgi anisuba phase ki vote thadanaba same shaba loire. Amadi Myanmar gi kangluf ahum gi khutlai paiba lalholuf ahumna military coup gi mayokta khongjang changsileba sing hat patoknaba section wa thamkrai. Hauzik ki oina de Manipuri paw matang sele lotion jare mireng tabir besing ba amuk kahana khrum jare.